Paujedi Yumpa Maroi Pau Kharab de Tojeri, Yumda Leitaba doctor Amagi Mingda job card Saduna, MGNREG kit said Loukkhre, Pandam. Bisnopur district in Nampol City block Manu the Kaino Gram Panchayat Pradhan Ward member Amadi stops in a Gram Panchayat Asig Ward number 6 the Meoi job card Pangpanta Panchindon Aran but Tobasing Manunda Labor Ward Asida Labor Masat no riba Dr. Aujikda, Minister of Home Affairs the Medical Officer Weba Amabo, Jungi Al Saduna Aukiba Soklisi and Itarani Pangi Mars Tage, Contradagi Aujipova Masakangdana MGNREG scheme job card Saduna Kuchupan Loklam de Aina. People's Action for National Democratic Movement Pandamgi Jerol Amana Aire. Jerol Asina Makatara Duna Block Asi Gram Rosgar Sebak Pradhan Panchayat Secretary JNIMS Pandamna Achup Aran Kangton Nabako with Mioi Amakakna, Tabak Ching Nabaki Tadok Panatana Atedi Leikhidre. Maran Libasing Lem Tararoi, Lak Libata Sigi Kumapan Pawaki, Nuntil Pung Home Pawaki Manung the Pandam the Lakrabade, Akan be Action Logani Aire. JNIMS the Layengduna Leireba Covid patients Esing Fangdabagi Awaba Mayoknare. Porampata Leireba JNIMS Hospital ki Covid quarter Layengduna Leireba Meoi da Esing matam chana Fangdabagi Awaba yamna chawna Mayoknare. Chana thakna ba amadi hidak lang thaki items sing dining thina aduma phangli aina hospital asigi Covid quarter Layengduna Leireba Meoi khana pauchi asida telephone ki khuthang da phongdorakle. Pau asina makhatari badi JNIMS Hospital ki Covid ward oiriba asi ground floor taraga mathol maride. Second floor da doctor amasung nursing office oiraga atai floor amam da Covid patient kuntra leire. Covid patients in Achikidamuk the Kong Hampam Oiripa toilet chok natagi home the Hana Pibidre. At a toilet Kaya Amalera but authority in the Tong Luncheon in the Tammy Ire. How keep September Kulum de Ising Matamchana Fangdabagi Awaba Mayoknare Covid patients in Matamchana Kong Hamnaba Amadi Ilujanabagi Ising Fangdabagi Awaba Chauna Mayoknare Laki. Mamangi Matam the Sunong with the Pung Ama Anita Hena Ising Pide Adobo Namit Narang degi Auna Punkara Ising Pangale. Ising Panglegi matam the Covid patients in a Kong Hamnaba Amadi Ilujahuna Buhonabada, Achoba Awaba Amasu Mayoknare, Maram Aduna, Covid water Layengduna Covid patients in Yang Piraga Hospital Authority na Ising Marangkaina Pangan View Aire. Maragasida, now no was a Loukkhre Cabinet Minister Mangagi Office Room Oigadabasing Miam the Kangal Lakle. How keep a tank on Mari the Cabinet Minister Oina no was a Loukkhre Magana, All Secretariat Amadi New Secretariat Office Oina Pangadabama Pamsing, General Administration Department ki Chunanda Toksom the Topa Jerol Amana Kangalakli. Order Asigi Matuk in a Minister Sorai Rajengi Office Room na All Secretariat ki Pass Floor ki Room number 232. Minister Bunjakin Baltigi Office na All Secretariat ki Pass Floor ki Room number 230. Minister Oinam Loukkhre ki Office Room na All Secretariat ki Ground Floor Labor Room number 215. Natragan 216 Amadi Minister Toksom Site Bradagi Office Room na New Secretariat ki Second Floor Labor Room number 218 Eduga. Minister Okram MGNREG Office Room na New Secretariat ki Ground Floor Labor Room number 1/22 Natragan 23 ni Aire. Nakalamarom da Manipur ki politics ki phibam ase ikai phiruk khumningai oire T.S. Ratan Kumar. Manipur da haujik oiriba yamna charangraba politics ki phibam asigi matangda lebak miyamna tongan ba platform jauna social media amade pause kaya da phongdoknarakliba amade ngangnariba asi asuki matik lebak thibane. Masina maram oiraga lamdam asida politics tawriba sing lebak miyam mangda ikai phiruk khumningai oire aina Manipur Pradesh Congress Committee ki Senior Vice President Hanagi Minister K.S. Ratan Kumar na phongdokhre. Ngasi Imphal ki Congress bhawon da pami singa unaba amadam hakna haikibeda MLA pamjadre aidra wangkoi kendra ki Loukkhre amadi wangkai kendra ki Okram Henry asi Masana MLA Famdagi join Tokkhraba misakne makoi ani bumato karam na Minister Pam Pisilibano MLA Pamdraba misak anida Minister Pam Pisiliba asi BJP ki lengak manung da Minister oiba yapa madik chaba MLA amata Leitabagira pali balengak asi hogi basahi kun asida khwaidagi unstable oiba lengak amane jamna exceptional oiba magul leba misak am oiragadi MLA oidrabasu Minister Pam piba yai adum oinamak o Loukkhre amadi Okram Henry anida karamba thoidok hendok pamagul leibanano BJP na Minister Pam Pisiliba asi makoi ani ki manung da amadi court ta case ama panduna leibane Chief Minister na lawrak liba khongtang asi ma ki senja thumja Leitaba drug free oiba lebak amo hen ba haiba maglan aduda Henry da Minister ohen ba asina achobo wang ama oire wangoi ki o Loukkhre na Minister oire Haiduna lebak miya mamang da tabak pang hapta haplagani haina ngangkiba adu Minister oire badi pangyata yabu oina miyam na khankene Maramaduna Chief Minister Council of Ministers sing discipline naina chatnaba warapa mathok tai Handak NBN luching balengak asina chatharakli pathong asi nupida ahen basakti pigadabani aiba Prime Minister Narendra Modi ki phirep adusu ngaktre lengak asi Council of Minister da yauram bandupi Minister amakak adusu lathok pikre
thawong asina state asida leiriba tongan ba district singda leigedaba council of ministers singi sakthung adu su thugaiduna tawning badu tawduna leire masina karamna state asida thong manaba chokot ba angadori bano anuba minister manga governor wasakpagi manungda lamsang kendragi MLA S Rajena mahak masana chief minister oina wasakiba adu state asida chief minister ani leirabra aibagi wang ama lagle soikiba yawrabasu sengdopam thogi haike UN General Assembly da Pakistan ki PM na wangang lingeda India ki delegate na hawkalaga Tokkhraba Modi na terrorism amadi climate change ki matang na ngaglaba yai United Nations General Assembly ki umrama suba session da Pakistan ki Prime Minister Imran Khan na virtual na wangang bahuruk baga India ki delegate singna phamlambadagi hawkalaga Tokkhraba aire pawasina hai Pakistan ki Prime Minister Imran Khan na wangang ba aduda Prime Minister Narendra Modi bo unduna ngangba yauke Hiram asiga mari lena representative of India to the United Nations Ambassador T.S. Tiru Murdina Twitter da thakatladuna hai UN ki General Assembly da tawkiba thong adu Pakistan ki PM na ngangliba wafam adu ki chapchapa pakhomne Indian Assembly asida atopa lebak sing na nganglapa wafam sing da piriba hak khudimak sin aduna thenglagani aiki hokibi irai numit tasu India na Pakistan bu terrorism ki epicenter amadi horapamni aina phongdokibani Amaramda ngasi numidang pung taruk makharum tabada India ki Prime Minister Narendra Modi na wangangani makna terrorism amdi climate change ki matangda wapam kaya thamdaba yai aina panare maragachida joya chapamna Iowa Miss India 2020 ki title Loukkhre Covid-19 pandemic na maram oiduna barsuyan pageant oina pangthokiba Iowa Miss India 2020 da joya chapamna winner oiroktuna Manipur ki ahanba Iowa Miss India Oijaroi aire barsuyan pageant adu September 10 dagi kun phawba pangthokibane pageant asida joya chapamna winner oirak phakak natana tongan pa subtitle sing Iowa Miss Catwalk Iowa Miss Photogenic ki title su laurke BA Arts ta tamli bi masagi sahi taragani pan khakta ngairi bi joya chapam khongjom chapam mai lekai da leiba rajen chapam amasung ulpat chesti chapam gi anisubi machanupi ni mak haujik na Gambles John Ford lampenda leire joya mamang da su Sunsilk Mega Miss Northeast da Beautiful Face 2019 amasung Iowa Super Model Media Icon 2020 ki title su Loukkhre aire Nagalambaromda ngasi Mioi chani humpu positive oire amana Leikhidre Imphal West khakta da samakon positive oiba thengnare Chatliba pung konmari asida Manipur da Mioi chani humpu nongna Covid-19 positive oire Mioi amana Leikhidre Mioi humdrama punna laichat asida ki phaduna discharge Tokkhraba aire ngasi positive oihiba asida Imphal West khakta da Mioi chamakon positive oiba thengnare Here Department ki Assistant Director su Oiriba Department asiki wangangloi Dr. Khoirom Sasi Kumar Mangana thadorak paserol amana hai ngasi ongna positive oikiba Mioi chani humpu asigi manungda kun amade Central Armed Police Force tagine apunba positive asigi manungda Mioi jamakun amade travel history Leitaba Mioi ngantani aire nauna positive oiraklaba sing asi tharaga state asida Covid-19 ki apunba confirm case lesing tara chupna yangkai mathoi Sukhre haujik phawbada lechat asida ki phakiba mi ki masing lesing tare chatuk marfu mathoi Sukhre haujik active case na lesing ani chahum taruk leire lechat asina lekhidaba mi ki masing na humpu mari Sukhre haujik phawba lechat asida ki phakiba chang chada humdraga taruk daspek mari ani oire ngasi lekhidaba mi asi Imphal East ki chahi yangkai tare lom chura bin lupini aire mahak remstat lechat asida ki lekana bangam dana lekhidaba ni aire aroibada content sing asigi maroiba pau khara asigi pau damjari pa Manipur local news YouTube channel amadi Facebook page asidagi yangbiruba punamak puthaga jari loinana channel asina tumda kanarabadi subscribe like and share tawba kaubi kun punamak amuka hanna thaga jari